Ngahek awa pothabada achauba mating oiriba holda cinema yengbagi machat amana hona hingat halakpa ase layok phabane haina mahut minister Khemchand Kumek cinema hall sangabaga mari lenena phongdokre ngasi kagwa pukri mapada leiba Kumek city center da nauna saba Kumek cinema hall minister Khemchand haunabi matung ina sangakhe Manipur University of Culture gi Associate Professors Mokhon Mani Mongsaba amadi Manipuri cinema gi saknai raba mioi kaya yauna pangthokiba thoram aduda Minister Khemchand hai matam amada cinema hall de chatuna film yengbagi machat adu ngasidi amata laikhidre cinema yengbagi ticket phangnarodra haiduna charangnaba amadi khanna chainaba thokpa kaya ngasi amata khangnare loinana Imphal manungda leiba cinema hall kaya ngasidi maming khaktamak oina lehore Hauziki chaukhadlaba matamgi punsi mahing asda recreation haiba asisu tatna thanaba yadraba ama oirakle lamdam asigi miyoi kaya athap mafam singde chatuna ngahek awa pothabagi tanja launare asiguma matang asida ngasi lamdam asidagi si tharwaba cinema yengbagi machat amana hona hingat hannabagi pandamda matamga chunaba mawongda saphonglakpa Kumek hall asina miyam ngahek awa pothabada chauna mateng pangma ngamlagani Loinana hold the cinema yengbagi chap chaba mahau adusu soidana phangma ngamlagani haina Minister Khemchand makhatana phongdokhe matam sangadagi cinema hall the cinema yengwe habit se boji laikhidre Manipur cinema hall singsi koi matam ga sana na ba group ta hold ba sidagi cinema hall chalaka the cinema yengwe habit si kui na kaure so it's a good beginning masidagi hawrakanda ekhoi cinema yengwe habit si hanjalaga ani recreation si Yam taka den kunze kuina leiram da pot ma invest ro gasing ngamni na khala ga tobi dei se aduki matik thagachai thank you very much mangolo be bi wa hajar ka le ten jari